channel bu yengbiriba viewers singbu khurumjari makha taba pau pijadringai channel asibu like subscribe tawbiyu loinana bell icon da nambiduna channel asibu mateng pangbiyu ngasi gi ahana pauda airport tagi sagalakhiba kwa manasing dispose tawduna manghan khre hairi ngasi KH Ratan Kumar ex-minister amasung Vice President MPCC ki makada mayang Imphal YAC team na Imphal West District ta cheng sak thokpagi thau chathakrai ngasi tentha khongba welfare association TKW sindana wangjing ki tentha 12 sengbagi thau chathakrai Vishnupur district ki manung chana leiba Ngachau Popida ngasi ayuk pung 10:30 aduwaida bom ama Bisempur Police Department na recover tawkhre hairi North Korean leader Kim Jong Un siba yabi phibamda leirabra haina chingnari port ki mamal control tongnaba amadi government ki arepa mamalda yonanaba dukan singda price list theppa hokre mafamna Lilong Bazar Thawal district ngasi nungkhil cheng pubuta ta truck ama kadom poki lamkhada accident thokre hariba accident asida asok apandi yaude hai All Manipur Muslim Students Organization AMSONA ngasi su cancer patient amada i mateng pangkhre hairi ngasi yaripok su laingak na lauthakkhibagi matung ina yaripok kaithel kanakre hairi Matam Matamgi Paodam na present tawzaba The Voice of the Peoples hariba thorom asi laklaiba Sunday Nomaijing numitagi aikhoigi YouTube channel Matam Matamgi Paodam da live oina sandokpa hujaragani hariba thorom program asibu irei cha singna saruk yabiyu maroina program asi Matam Matamgi thabdok wathok singgi matangda adom adongi wakat amadi wakhallol sing adom adongi haijaba talent sing adu phongdokpa amadi uthok sabagi damak tanja adu lawjanabagi damak video oina natraga voice recording oina nambiraga aikhoigi email amadi whatsapp number da thabirau aikhoigi email yumnamsoni90@gmail.com amukan haijirake yumnamsoni90@gmail.com natraga whatsapp number 8697275181 amka haizarake 8697275181 da thabirau video natraga voice recording thabirappa matamda isagi saktak se laifam na chingba yawba copy ama loina birakadabani adom na thabirakiba video sing adu aikhoigi screening team na yengsilaba matungda verified tawraga video sing adu aikhoigi YouTube channel Matam Matamgi Paodam amadi Facebook group the Youth Forum discussion da sandoksagani hairiba The Voice of the Peoples hairiba program asi soidana saruk yabiyu haijariba Matam Matamgi Paodam YouTube channel. Thank you.